ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯁꯤꯌꯔ ꯇꯧꯖꯒꯦ ꯗ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯒꯤ ꯃꯥꯒꯤ ꯄꯦꯖꯇꯒꯤ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯅꯤ ꯄꯥꯊꯣꯛꯆꯔꯛꯀꯦ I believe thank you everyone for being with on my talk times ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯇꯦꯛꯁ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯡꯗ ꯄꯔꯁꯣꯅꯦꯜꯂꯤ ꯃꯦꯁꯦꯖ ꯑꯦꯟ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯖꯔꯤꯕꯁꯤꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝꯕꯨ ꯄꯨꯟꯁꯤꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯀꯥꯏꯗꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ ꯑꯃꯁꯨꯡ ꯑꯁꯨꯝꯅꯁꯨ ꯁꯤꯌꯔ ꯇꯧꯔꯛꯏ ꯉꯁꯤ ꯃꯃꯥꯒꯤ ꯑꯁꯇꯤ 5ꯅꯤ ꯂꯩꯍꯨꯟ ꯊꯣꯛꯂꯦ ꯃꯌꯥꯝ ꯂꯥꯛꯄꯤꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯄꯥꯎꯖꯦꯟꯖꯔꯤ ꯍꯥꯏꯅꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ